Haina pathau loisinba loikre. Black machugi t-shirt, blue jeans, boots, aduga mathaktana black machugi leather jacket. Dressing table mamangduda samdu nakal ani yengduna hatli. Loiraga perfume amuk kapi laija pathauna tawriba mayamdo ngasaidagi mapandagi yenglakpani. Udaba amuk shasinna urasu karisu khandaba amuk sha leibadi ware. Pathaugi ngasigi matawse magi mamangda tawge yauna tawrini amuk khale. Aduna mabukning amuk nungsiduna kapsu kapningli. Peri thoklakpaduda sofagi manaktuda leiba table duda purse ne phone ne gari sone leibadu uri. Wakhal khanglak-lakpagum tawi mamit laukthokduna table da munna yengi aduga bedroom lomda amuk yengi. Phone du lochillage khanduna jensinduna ta paikhatli adubu phone la adi chopani khanduna amuk thamli. Purse to amuk laushili kanararoi khanduna amuk thamli. Pathauna thoklakpagi khongup makhol tabada masado ithak thakatna gari sodo tap paishinduna makhuttu tungda lotuna chap yungna leptuna le. Laijagi mihuldo lai maton chingdon yaukrabani. Pathauna table manak changlakpaduda mihulsu chap lepkri. Mamit kopkani haiba kaukri. Gari sodo hangla adi kamai tawni khanbada humang anapishu kangi. Adubu uchen nachina pathau shubhab oshilu male. Phone duga purse duga khaktamak laukhatuna thokri. Laijada haifeti yinglami adubu karisu hairamde. Laijasu karisu haidana tumin leptuna lehawi. Pathau hek thokhibaga sofa duda makhutna paiduna sor sangno hondoi aduga balcony romda amuk chenthorakduna makhada amuk yenglai. Pathau thoklaktuna gari du so hange tawbada bhap oida pocketa maribadu ubada laijadi amuk hena pakhatkre. So hangla adi gari khumni khanbada laijasu tawpham khangdre. Makhutta pairiba gari sodo chetna paishali. Amuk pathau lakpra yenge khanduna kumthage tawbada khungup makholdu tabada pakhat mankhiduna amuk chenchilai. Aduga tawpham khangda mamituna akoibadu koyeng yengi aduga dressing table mamangda leiriba magi makeup box duda hapchili. Makhumdasu khangkhum khumjali. Aduga bedroom dagi yamna thuna chenboi chatboi tawduna prap thokre. Thongjal duda pathauga thainabadusu hanna yenglamde. Nang hauraroi matagum chenthakre. Pathau shodu koi thiri. Table da amuk yeng sofa gi cushion singdo haigatlaga amuk yeng. TV manakta amuk yeng phangdre. Bedroom da changlaktuna bedside table da amuk yengi mon makhada amuk yeng. Dressing table da amuk yengi adushu phangdre. Makhada amuk kumtharaktuna laijada hanglai. Tabro, aige gari so du ubro. Ha, gari so di ude. Laija pakhatpana loire. Soidana hangakani haibaga tawbaga hanglai. Adubu asengbadude haidoktre. Pathau mathakta amuk kakhatkre. Ngarang setuba firol singduda homduna amuk yengi adushu phangdre. Sofa kada tholaktuna table da amuk munna yengi mathanta sholi. Ngasai table dani da ina thanambado. Nungtigi sida dum thambani aduga thiba khangdrishe kaiginu. Wakhal ama lakpagum mamai du haifet leithoi. Mana chatlamdaida phone ga purse ga lokhatpaduda laijana munna yengduna leibado ningsinglai. Amuksu ningsinglai. Mana kakhatlakpada laijaga thongjinda thainaba. Hathu haifetsu yenglamdana chenthakiba. Chingnarap tawduna laijagi mondo haigatuna yengi laite. Ngaihak lamyaiduda leptuna wakhal tawi aduga mathang thiba haurei. Upu manung bedside table dugi drawer, lairik marak, gamlagi lay marak, dressing table gi drawer, phangdre. Wakhal tawduna dressing table mathakta thamliba laijagi makeup box to aduda chingnana munna yengi. Laijadi makhada mapana lay mana kaklibado yengduna le. Yengliba haiduni pakhatpana suloiri. Thoklak mandabaduda kari tawraba jatno khanduna matha hena sari. Tawpham khangda mathakta amuk kakhatle. Pakhat manbagi
sodu pirasu pirage khanduna karakpani. Somda pathau makhwang metuna wakhal munna khalli. Amuk ningsinglai ngasai mana loisillingaida box to makhum hangdoktuna leihobani. Pathau gi mitphamdu laijagi makeup box tudagi hendokpa ngamdre. Sum yenglambadagi tapna changlaktuna box to hangdoi. Gari sodo box to gi manungduda yaurambadu ubada pathau momo noktaba ngamdre. Adubu sodudi lauthokte. Makeup box to amuk khongjinduna hanagi maphamduda chapchana amuk thamle. Mana hek thambaga laija changlai. Gari so phangabra. Laijana tapna hanglakpaduda pathaudu khangprek hek khangi. Pot thiriba mana oina huranbaga chap manari tawriba mataudu. Ipa pakhatna hairai. Phangdre. Pathau karisu khangdaba saduna khumlai aduga sofa kaduda nena tana famduna laikre. Laija tapna amuk makha tarai. Adudi chatlaroidro. Chattaba tabane. Hainaringai pathau gi phone do lai. Hello. Hello, sir. Sir lakhiroidro. Ai ngasi lakwa pharak tarani. Noi oina unaro. Aduga mystery singdugi awada pa taidi thebado oina hairo. Hoi sir, thamjarage. Hoi. Sanariba warido laija tai. Ngasai sanakhiba wariduga manade. Adugi amukshu hanglai. Asengbai chatlaroidro. Handakti pathau laijabu yengduna khanghai haire. Yam chathanningbro. Mina chatlaroi hairaga. Hojiktada laijasu nena hektai. Gari sodusu lai haiba khangdre. Magi aningbasu thungle khalubada lanphamda mai paklaba amagum wakhal nungaina makhada amuk kumkhre. Laijana nokfet tawraga chatkribado pathau yengduna lehawi. Ngaihak sum tawpham khangda phone amuk yeng TV amuk yeng tawduna le. Laijadu ka khatlakadra khanduna leibani suka karaktabaduda sauningna hairei. Aise chatsu chathaningdaba. Aduga inaktasu ngaihakta laktaba. Ngasaidai makhasida kaidawri jatnoksibo. Pathau numittu thabak chinkraba mana thabak amatta leitabagum makhada kumlaktuna mayai kagi sofa duda amuk phamduna lei. Machana nena tana phambadu ubara mamana. Ibungo, nangmu thabak chatkani haibadaine. Awima, chatlaroi. Kaidawre? Gari so thiba phangdre. Mama machana ngangnaribado laija mangoldagi loina tai. Mamana amuk hairei. Phangdrabo kadai thanamino. Phangdre. Thiba yaba thirabani. Adudi so extra du oina sizinawdana. Mamagi waduda laija mamit amuk laukthorei. Chatlaroi haibaduda masu nena tana leirabani. Adubu amukshu matha saba hauri. Pathau mangai chatlaroi haidana leirabaduda mamana so extra palakbaduda khumpham khangdre. Ima. Adusu thampham khangdre. Kaino ne nangbo? Gari sobo adusu anima. Adu oiragana gari amase oina purodana. Mamagi waduda pathau amuksu khumpham khangdre. Ima gari atai si thauningde. Anghawbasidi. Nungthilgi nungsadu khara haitharakle. Pathauna kada changlakpada. Sofa mayaduda gari sodo leirambadu ubada nokningbana loiri. Bedroom da firol thuptuna leiriba laijabu kaurai. Tabro, sidam talao. Kai haige. Ngasaidai thiba sose hawjikta phangi. Numit chupa sumange. Loishilo, thabam chalus. Kaida. Loida loishilo. Aitale. Nang natandababu kai lege. Loishilo. Minat mangagi manungda. Nangi hongnabi tapna tawdana muk laini. Laija tanna loishili. Pathaudi ngasaigi dress do adum sheli. Pathau na mamada thabak ama chatluge hairamlaga anido thoglai. Nangbu so phangabo. Oi phangi. Pathau wakhal yam nungaina gari do thauri isai shu khongli. Angau balai chilna phijang khanba loi bi ching sangna tumpak lepli ai khoi ai nigi itau bu yingli
ꯄꯥꯊꯧꯁꯨ ꯏꯁꯩꯗꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯉꯪꯂꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯏꯖꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ꯫ ꯕꯖꯥꯔ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯦ ꯑꯗꯨꯒ ꯂꯥꯏꯖꯅ "ꯀꯥꯏꯗꯅꯣ? ꯀꯣꯏꯕ? ꯕꯖꯥꯔꯗꯕꯣ?" "ꯍꯣꯏ." ꯄꯥꯊꯧꯅ ꯂꯥꯏꯖꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯒ ꯂꯥꯏꯖꯁꯨ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯅꯤꯗꯨ ꯍꯦꯛ ꯂꯨꯍꯣꯡꯕꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯄꯨꯟꯅ ꯕꯖꯥꯔ ꯊꯣꯛꯂꯛꯄ꯫ ꯅꯨꯡꯊꯤꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯕꯖꯥꯔꯗꯨ ꯃꯤꯁꯨ ꯆꯤꯜꯂꯤ꯫ ꯑꯗꯨꯒꯤ ꯄꯥꯊꯧꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯣ ꯈꯪꯄꯥꯏ ꯄꯥꯏꯔꯦ꯫ ꯂꯥꯏꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯑꯣꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯄꯥꯊꯧꯅ ꯄꯨꯔꯛꯂꯤꯕ ꯃꯐꯝꯗꯣ ꯃꯥꯒꯤ ꯍꯦꯟꯂꯨꯝ ꯑꯃꯗꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯄꯣꯠꯆꯩ ꯄꯨꯝꯕ ꯌꯣꯟꯕ ꯁꯣꯄꯤꯡ ꯃꯣꯜ ꯑꯗꯨꯗꯅꯤ꯫ ꯃꯐꯝꯗꯨꯗ ꯗꯨꯀꯥꯟ ꯃꯆꯥ ꯃꯆꯥ ꯁꯥꯗꯨꯅ ꯍꯦꯟꯂꯨꯝ ꯑꯃꯗꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯈꯛꯇꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟ ꯉꯥꯛꯇ ꯐꯝꯍꯟꯕꯅꯤ꯫ ꯃꯐꯝꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯈꯛꯇ ꯅꯠꯇꯦ, ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯄꯣꯠꯆꯩ ꯂꯩꯅꯔꯤ꯫ ꯄꯥꯊꯧꯅ ꯄꯨꯔꯤꯕ ꯃꯐꯝꯗꯨꯗ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯏꯖꯁꯨ ꯆꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇ ꯄꯥꯊꯧꯅ ꯂꯥꯏꯖꯅ ꯁꯦꯠꯅꯕ ꯐꯅꯦꯛ ꯐꯤ ꯂꯧꯔꯛꯄ ꯊꯔꯣꯕꯣꯇꯤꯛꯇꯅꯤ꯫ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯑꯅꯤꯗꯨ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯃꯅꯨꯡꯗ ꯂꯩꯔꯝꯕꯤ ꯗꯨꯀꯥꯟꯗꯨꯒꯤ ꯃꯄꯨ ꯁꯟꯙ꯭ꯌꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ "ꯏꯁ, ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃ ꯄꯨꯔꯛꯏꯗ?" "ꯏꯇꯩꯃꯒ ꯁꯛ ꯈꯪꯅꯍꯟꯒꯦꯗꯅ ꯄꯨꯔꯛꯏꯅꯤ." ꯁꯟꯙ꯭ꯌꯥꯅ ꯂꯥꯏꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯁ, ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ? ꯂꯥꯏꯖ ꯍꯥꯏꯕꯅꯤꯀꯣ ꯃꯤꯡꯗꯣ?" ꯌꯥꯝꯅ ꯈꯪꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯑꯗꯨꯝ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ ꯏꯆꯦ." "ꯁꯛꯀ ꯃꯤꯡꯒꯁꯨ ꯌꯥꯝ ꯆꯥꯟꯅꯔꯦ ꯏꯅꯥꯎꯗꯤ꯫ ꯂꯥꯛꯑꯣ ꯁꯣꯝꯗ ꯐꯝꯁꯤꯜꯂꯛꯑꯣ." "ꯍꯣ ꯅꯪꯁꯦ, ꯑꯩꯅ ꯃꯁꯛ ꯎꯅꯤꯡꯉꯤ ꯑꯝꯇ ꯄꯨꯔꯛꯑꯣ ꯍꯥꯏꯕꯁꯦ ꯄꯥꯊꯧꯅ ꯄꯥꯝꯃꯨꯔꯤꯔ ꯈꯪꯗꯦ ꯁꯨꯛꯄꯨ ꯍꯦꯛ ꯄꯨꯔꯛꯇꯦ." ꯄꯥꯊꯧꯅ ꯈꯨꯝꯂꯛꯏ꯫ "ꯑꯁ, ꯏꯇꯩꯃꯁꯤꯗꯤ." ꯁꯟꯙ꯭ꯌꯥ ꯂꯥꯏꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯣ ꯑꯩꯅꯅꯦ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯕꯁꯦ ꯁꯨꯛꯇꯥ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯐꯣꯟ ꯇꯧꯔꯛꯑꯦ, 'ꯏꯇꯩꯃ, ꯃꯧꯅ ꯁꯦꯠꯄ ꯌꯥꯕ ꯐꯤꯔꯣꯜ ꯈꯤꯇ ꯔꯦꯗꯤ ꯇꯧꯕꯤꯌꯨ, ꯌꯥꯝꯅ ꯌꯥꯛꯄ ꯃꯆꯨ ꯅꯠꯇꯕꯤꯗ' ꯀꯥꯏꯅ ꯃꯆꯨꯒꯁꯨ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯇꯧꯕꯗꯨꯗ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ." ꯂꯥꯏꯖꯗꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯏꯀꯥꯏꯕꯅ ꯈꯨꯝꯐꯝ ꯈꯪꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯥꯡꯉꯤ꯫ ꯄꯥꯊꯧꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯩꯃ, ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯐꯤ ꯈꯔ ꯌꯦꯡꯒꯦ." "ꯌꯦꯡꯉꯣ, ꯐꯖ ꯐꯖꯕ ꯃꯌꯥꯝ ꯂꯩ꯫ ꯏꯅꯥꯎꯗꯤ ꯃꯁꯛꯅꯒ ꯐꯖꯕꯅꯦ, ꯂꯣꯏꯅ ꯄꯛꯆꯒꯅꯤ." ꯁꯟꯙ꯭ꯌꯥꯅ ꯑꯇꯥꯡꯕ ꯐꯤ ꯐꯅꯦꯛ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯤꯕꯗꯣ ꯄꯥꯊꯧꯁꯨ ꯐꯤ ꯃꯆꯨ ꯃꯌꯥꯝꯗꯨ ꯈꯟꯕ ꯌꯥꯎꯔꯤ꯫ ꯂꯥꯏꯖꯗꯤ ꯄꯥꯊꯧꯒꯤ ꯃꯇꯧꯗꯨꯗ ꯁꯟꯙ꯭ꯌꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯕꯅꯤ, ꯇꯟꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯒꯤ ꯄꯥꯊꯧꯅ ꯍꯦꯟꯅ ꯐꯤ ꯃꯌꯥꯝꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯈꯜꯂꯤ꯫ ꯐꯅ ꯌꯥꯝꯅ ꯂꯩꯗꯨꯅ ꯑꯅꯤꯗꯨ ꯊꯣꯛꯂꯛꯂꯤ꯫ ꯗꯨꯀꯥꯟ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯆꯪꯗꯨꯅ ꯑꯄꯥꯝꯕ ꯈꯟꯕ ꯌꯥꯕ ꯈꯟꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ "ꯑꯃꯨꯛ ꯀꯥꯏꯗꯅꯣ? ꯍꯜꯂꯁꯤꯕ? ꯆꯥꯛ ꯂꯥꯝꯃꯦ ꯑꯩꯗꯤ, ꯀꯩꯅꯣꯝ ꯆꯥꯈꯤꯁꯦ." ꯑꯅꯤꯗꯨ ꯄꯥꯊꯧꯒꯤ ꯍꯣꯇꯦꯜꯗꯨꯒꯤ ꯔꯦꯁꯇꯨꯔꯦꯟꯇꯨꯗ ꯆꯪꯂꯛꯏ꯫ ꯍꯣꯇꯦꯜꯒꯤ ꯃꯄꯨꯅ ꯊꯥꯖꯗꯅ ꯂꯥꯛꯄꯗꯨꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯦꯅꯦꯖꯔ, ꯋꯦꯇꯔ ꯂꯣꯏꯅ ꯃꯈꯣꯡ ꯌꯥꯟꯈꯠꯂꯤ꯫ ꯃꯦꯅꯦꯖꯔꯅ ꯆꯪꯂꯛꯇꯨꯅ, "ꯒꯨꯗ ꯏꯚꯅꯤꯡ ꯁꯥꯔ." "ꯒꯨꯗ ꯏꯚꯅꯤꯡ. ꯑꯩ ꯉꯁꯤꯗꯤ ꯊꯕꯛꯀꯤ ꯂꯥꯛꯄ ꯅꯠꯇꯦ, ꯀꯩꯅꯣꯝ ꯁꯨꯝ ꯆꯥꯒꯦꯅ ꯅꯣꯏ ꯃꯦꯗꯥꯝꯒ ꯆꯪꯂꯛꯄꯅꯦ." ꯄꯥꯊꯧꯅ ꯇꯥꯟꯖꯥ ꯆꯥꯅ ꯂꯥꯏꯖꯕꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯤꯡꯒꯧ ꯃꯇꯨꯡ ꯏꯟꯅ ꯃꯦꯗꯥꯝ ꯍꯥꯏꯅ ꯁꯛ ꯇꯥꯛꯂꯤꯕꯗꯣ ꯂꯥꯏꯖ ꯈꯔꯁꯨ ꯏꯀꯥꯏꯔꯤ꯫ ꯃꯦꯅꯦꯖꯔꯗꯨꯁꯨ ꯈꯔ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯌꯥꯅꯤ ꯁꯥꯔ, ꯃꯦꯗꯥꯝ, ꯁꯣꯝꯗ ꯑꯣꯏꯅ ꯂꯦꯡꯁꯤꯟꯁꯦ. ꯑꯩ ꯃꯦꯗꯥꯝ ꯍꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯀꯩ ꯀꯩꯅꯣ ꯍꯥꯏꯕꯤꯌꯨ, ꯈꯨꯗꯛꯇ ꯁꯦꯝꯍꯟꯖꯒꯦ." "ꯌꯥꯔꯦ, ꯏꯁꯤꯡ ꯍꯥꯟꯅ ꯄꯨꯔꯛꯑꯣ. ꯆꯥꯅꯕꯗꯤ ꯃꯦꯅꯨꯁꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯑꯒꯦ." "ꯐꯅꯤ ꯁꯥꯔ." ꯑꯅꯤꯗꯨꯅ ꯐꯝꯂꯤꯕꯗꯣ VIP ꯂꯣꯟꯖꯇꯅꯤ꯫ ꯁꯤꯠꯇꯣ ꯌꯥꯝꯅ ꯊꯥꯗꯦ, ꯖꯒꯥꯗꯨꯗ ꯇꯦꯕꯜ 2 ꯈꯛꯇꯅꯤ꯫ ꯄꯥꯊꯧꯒ ꯂꯥꯏꯖꯒꯒꯤ ꯅꯥꯀꯜꯗ ꯃꯧ ꯅꯍꯥ ꯑꯃꯒ ꯑꯉꯥꯡ ꯆꯍꯤ 1 ꯐꯥꯕꯗ ꯉꯥꯏꯔꯤꯕ ꯑꯃꯒ ꯐꯝꯂꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯗꯣ ꯄꯥꯊꯧꯒ ꯂꯥꯏꯖꯒꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯥꯏꯖꯅ ꯅꯣꯟꯈꯠꯂꯛꯄꯗ ꯋꯥꯁꯔꯨꯝ ꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯄꯗ ꯅꯥꯀꯜꯗ ꯂꯥꯏꯖꯅ ꯃꯧꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯤꯇꯪ ꯉꯛꯆꯥꯅꯩ꯫ ꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯈꯪꯂꯤ, ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯂꯥꯏꯖꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯀꯧꯔꯛꯏ꯫ "ꯂꯥꯏꯖ,
nungairibo? Nupadugi khonjalu tabada tung onduna famliba pathau shu yengthorai. Makhoi ahum ngahak ngakchane. Pathau oirambaduda momon noktuna handshake tawnaba makhut tingthorai. Hello, Pathau. Pathau sa hugatuna ngasidi maithongdu maka lamna Rishi. Rishi na hairai. Yam thajadana thengnare. Nungairibo? Oi, nungairi. Nangdi? Aishu nungairi. Aigi wife ni. Ichanupigani. Oh, hi. Yamna khangna kaunaribase kanano haiba khangda yengduna lairibi Rishi gi nupi Priya bu masak ta'i. Laijasu Priya da yengduna momon noi. Rishi na hairai. Pathau. Ai nangi nafamda nongmadi sengdokjage khalibase kuirabani. Ado ngasidi laijaga nakhoi anina sumaina lairambase ubada ai aduki matik harawi. Bhai, haukrabasingdo kaukthoknarase. Laija aikhoini nangi angangsing asaidagi masak nungsiyena hainaramini. Chahi kya surage? Oh, thank you. Chahi ama phari. Ado nakhoini di luhongba kyam kuirage? Kuidrida tha mari mukta ngairi. Oh. Bhai, aina maram oiraga laijabu matam khara nangi nafamdagi lafhankre. Ado laijase nangbu yam nungsijabani. Mabu punsi chupagi nungaina thamba oibiyu. Bhai, matamduna aikhoinigi nungsi changyengni haina khandoi. Aduga bhai su icha nungsiba phangduna nungaina leirambase aishu yam harawi. Oi, thank you. Nongma muk thengnarase. Nakhoi phamhau ko. Aigi wife ki pot ama lauru dawbani. Aikhoi halamagi. Oi. Laija da amuk onsenduna hairai. Laija, phamhau ko. Oi. Rishi gi nupi Priya su Pathau ga Laijaga da nokfet tawramlaga Rishi gi matung induna thokre. Rishi na angang dubu pamle aduga makhut nakal amana magi nupi gi khut paiduna thokhibado Pathau amadi Laija lapna yengduna lehawi. Achapa chawal loiraga anido gari thauduna mafam amada amuk lakle. Lambida gari thauna nongma Pathau na Rishi ga magi nupi ga ukhibagi wari su tamli. Ahangba mafam amani tamna yengbada sanglaba chingsang pareng makhut samnaduna lepagum tumin lepli. Nongmagi mathau loiduna korau masu tande mande mayum maikai pangli. Irang pubi nongjabisu korau magi manakta changdi changning changbadi ngamjada. Magi angangba machuna korau bu koshili. Madudagi thorakpa machuna utke haiba matagum atiyado machet tangang pumchai thokri. Gari mamangda anido leptuna yengli. Tangaurabi Laijagi maithongda ngangtak tawba nongjabigi machuna yaibada thot nauraba saktamdo amukka hena ningthijari. Karibo hairuni Pathaugi mafamdadi nungsiba pumbagi haurakpham phajaba pumbagi tumnafam oirari. Laijadi mafamdugi phajabaga atiyagi machuduga phajamankiduna koilei leiduna yengli. Pathauna ngasaidagi mabu mamit kuptana yengjari haiba madi khangba natte. Mangaw thiba malangba masu yorakle. Ayingba nungshitna yaibada. Laijana ingduna makhut ani lonsinnabadu ubada. Pathau jacket lauthok-laga Laijagi lengrumda nungsina hapiri. Laijasu ingbado khajik phabagum mataw utli. Wakhaldu nungaina leirambani. Leather jacket hek urubaga Pathauna ayukta koiba chatkani haiduna tawrambado kadomdagino khangde khangning ningsinglai aduga ishaw tawrai. Jacket litlaga nupi mayamga koiba chatkani kaina tawrambado chatpa phangdabase nungairamaroine. Laijana pisumga suklap tawraga hairakpaduda Pathau nokning loramale. Wadi ngangda nokfet tawi matawduda Laijadi sauningbado amuk haurakli. Aina khangeba kanano asarani haide. Pathaudi ngaihaktuda wakhalda lakpa nupigi ming ama hekta haijankhibani aduna kauthoklure. Kanano haise? Is khangsinada tawganu. Khangde. Khangiroi. Ngasai phone da yam harau khidaine. Asarani hoisu lakani kainaga. Pathau
Laijana tauriba isaudo nokfet tauduna laijada munna yenglaga lei wadi ngangde. Laija makha tarai. Aina khangdaba miga yam tinarame yam honglame. Mataududa pathauna laijabu manakta khajik chingsinduna makhwangda khangkon konsili aduga tapna hairei. Adugibu asuk sauba. Laija khumde mamaido nontaduna lei pathauna makha tarai. Aina fagi taubanida kadaidagi asarani no. Pathaugi wahaiduda laija ingak ngakna yengi aduga karigi phagi no phagi matang jaribo. Pathau phone do puthokduna magi call list tu laija do yenghalli. Kadaidagi koiba chatpano tu resort mafam da chatpagi pau phaunabani. Aduga karigi awoi oida ngangiba. Adudi aina nangina tau yenge taubanida. Nangna asumna saudabase kuire. Nangna saubado yam yengningakpa. Nungside. Sengabo. Senge. Adudi ai asarani thiba chatlage. Pathaugi wahaiduda laijado khangsau sauningakduna pathaubu makhutna mathabakta set launa thai aduga khangai hairai. Yaroi hek chatpada. Apangbi nangna tabaga nabu aigi thamoi sida leirige yengune. Laija ngasidi thamoido inauta nawi. Pathaugi lingjumda ngathaduna ahangba atiyagi loinaidraba saktambu yengli. Ngaihak sum leiraga pathauna tapna. Abe punsi se nungsi ko. Nungsi yamna nungsi. Phazakraba pungphamse nangna inakta leiramdrabadi masigi phazaba ai khanglamloi. Matam khara aina nanaktagi lapna laikhrabasu nangbudi nongmata kawba laikide. Ai sudadabu ningsingduna halakpa ngaiduna sanglaba matamdo lenjakhibani. Isor magi maphamda dadabu soida ngamdana thambiyo haina nungti numit khudingi nijakhibani. Nangna aigidamak mapu magi maphamda haijaba mapuna soidana taramgani. Numit chuppa thabak sururaga wana halakpada achikpa ahingi thabalbu uraga nangbu ningsinglakanu yade. Hek ningsinglakpaga mittagi pisu takhiba khanghaude. Nungsibane matamdo thabal phare dadabu ningsing nong tari kapningi laichil ure pakhachai. Khulgi lambi khuding aikhoinigi haukraba warigi khudam ngakta. Kariguma matamdana nungsiba khuding ningsingduna thamoiba pothahali. Karigumbadana nangbu ningsingduna ahing chupa kaptuna lele.